Lakhipur Online Puthokzaba October ki tang kunhumdoi Sagol se numit ki Khomjinba Pao tabirase Ahan bada maroi pa Pao Ngasi hiyangai thagi nini panba ningol chako bagi thoram Manipur amadi mapan Manipur da paksana pangthoknare Jiribam gi lanjena khraba singi lanthung akpi senbinaba haijarakle Assam ki CM Dr. Himanta Biswa Sharma Niminini ki Barak Tampak ki Khongchata hayeng irai numita thunglaragani Assam University na saknaraba saisakpa Jubin Garg puikai khomnaba oina mahaki mitam khilagani amasung Borpeta gi District and Sessions Court na mi hatpagi case amada miyoi amabu sibagi cherak pikre Haujik mapung oipa pau tabirase ngasi hiyangai thagi nini panba ningol oibisingi khwaidagi chawraba komhai ningol chakubagi thoram Manipur amadi malemda leriba mitei singna taba mapung pudingmakta paksana pangthoknare yumnak sagai onkhrabi ningol oibisingna mapam lamdamda chattuna mama mapa mabung mapa singa chamin thakminaba amadi ngamjaba khudol tamduna nungsinabagi achetpa mari udliba thoram asigi mangoinana ngarang Manipur gi tampaki kaithil singda pochei leiba lakpa mioi singna krik inakhe Khanghanjaba ma Haukiba kumja kayadagi leptana chingu thagol phangjarakliba leho leipoksing umanglai panganbagi khubam sibaching sonaida kumsi kumjagi oina irat thoni thoram cheliba October tha sigi tang 13 nongmaijing numita pangthoklagani thoram asida lengbirakpa piba amadi chanura singna chingu thagol gi damak lengbirakpa matamda nat ki oiba phizol set biraknaba lenana apunbagi saktam kahelakpa yaba thabak thoram sing tawbidanaba amadi makhal amatagi Mayai ka pachinjak sizinabidana leho leipoksing umanglai ngak selup sonai kasar ki secretary Ketrimem Debasis na thadorok pachirolamada nolukna ningsinglakle Mayamda kari makhangan jaba matang ai giming ai laisom belal ai sonai kasar gini hayeng laglibo October tang 13 nongmaijing numit sibaching haina khangnaba umanglai harau bagi thoram achi hayeng lagliba October ki tang 13 nongmaijing numit sungsoi jana sonai kasar pangthok chagani haiba ibung ibe mani ki irat pagi thoram achi da koi maitai na tariba mafum khuding maktagi haiba thoram achi da lengbirak tuna saruk jabiu haiduna senjalangjariba omanglai ngak seluki maitai tegi hanna nang singjari karigumba matanga koi haiba thoram achi ayu pung mari dagi hauraga koi namdang wairam pung mari phawba koi matam thamjai aduna koi thoram achi bu mapung phan gani haidon lengbi leba khai kibingna akoi masel pukchel amatada koi chahi pangthok pagum kumsi su chinglemna koi thoram achi bu pangthong na chi haiduna senjalangjariba umanglai ngak selu sonai sibachingi maigei dagi meyam da hannana koi kongnonjari Manipur da thokiba irang asina maram oiraga khun thadoktuna lanjenariba mitei khun sing adu security force singna makhoi gi property ngakpi senbina ba haijarabasu ngasi phawba ngakpi senbidaba namaram oiraga leihoriba lanthung kaya mang thakaliba si athuba matamda mideng changbiu haina ngarang Bidanagar gi multipurpose sports complex gi relief camp number 1 dat leiriba Hilgat GP ward number 1 gi administrative committee Jiribam gi ward member Ngariambam Kopesona Jiri News Network ki paumi singda phongdorakhi paugi mifam aduda Boroi Khal Babu Khal amadi Sabukhat ki Khunja Singh su sarukjakhi haire aikoi ji Babu Khan degi lanjelakpa haitare ado Bidanagar gi sport complex ki relief camp da leibani ado haugi ba aikoi na thawko ji 23 May gi manga dagi aikoi relief camp da leirapani ahan bada Hilgat Jirigat junior high school da leirame do mathang da mu ado haugi sport complex da leijeri ado aikoi na haugi ba June gi tara 2024 da aikoi gi administrative DC da aikoi na chi ma thajagi ma haidi ato community ki kuki mar gumbagi bi khun khudimata security thamaga na chen ado aikoi gi su aikoi gi leijeriba property tha jo
ngak senbiu haidana sipai thambiu haidana aikoi che thajadibani adugi matungdagi aikoi gi laita laira aikoi gi jungda khar khar lehori ba pochei panamak setnana loina pugre jummai thabirame adugi matung tabada hobi hobi se aikoi government property oiba public property cho oiba electricity na line gi mai punamak moto khan dagi hauraga transformer chu dauna huran gare masi athugam matamda aikoi gi government gi side dagi makoi singdu phagat piraga aikoi gi line chu chaptana tingbiu aduga aikoi chu chahi ani hendala banina ya jumda security matik chana piraga khunda hanjanan diu haibo khum sima media da thamjari Assam ki CM Dr. Himanta Biswa Sharma numinini ki Barak Tampak ki oiba khongchata hayeng irai numit ta thunglagadori uddamita abhiyan da saruk yanana balakadori ba Mukhyamantri na hayeng ayuk pung 13 taba matamda ahanbada Ramkrishna Nagar da thungladuna Mukhyamantri Mahila Uddamita Abhiyan ki makhada Self Help Group ki nupi singda check janthokani numidasi ki nungtil pung ama taba matamda mahak Silchar da laktuna Police Parade Ground da pangthokadaba check janthokpagi tharom da saruk yagani Mukhyamantri na numidasi ki nungtil pung mari makhai taba matamda Silchar Medical College and Hospital da sagadoriba phamung chani leigadaba Super Speciality Hospital gi urep uyung su tamgani matungda numidang waram pung 5:35 da mahakna Silchar Lok Sabha constituency ki makhada leiba BJP ki booth level sabhapati singh amasung Sakti Kendra singh gi mifamda saruk yagani Mukhyamantri Dr. Himanta Biswa Sharma na mathang numit thangja numit ki ayuk pung 10 taba matamda Binakandi Mandal BJP loisang amasung ayuk ki pung 10:90 taba matamda Lakhipur Mandal BJP loisang su mahakna sangagani masigi tungda mahakna ayuk ki pung 13:95 taba matamda Labokja Bagan ki field da Mahila Uddamita Abhiyan ki makhada nupi singda check janthokani Mukhyamantri thangja numit ki numidang wairamda Guwahati da hankigani Assam University na saknaraba saisakpa Jubin Garg pu ikai khomnabut poina mahaki mitamama University asida khilagani amasung phampham changma leiba anobo auditorium su mahaki mingda tholagani warepasi Vice Chancellor Professor Rajiv Mohan Pantna luchingduna pangthokiba 163 suba Executive Council ki mifamda warepasi laukhibani Borpeta ki District and Sessions Court na mihat pagi case amada miyoi amabu sibagi cherak pikre Borpeta ki Gandhinagar da leiba masagi chahi 9 suraba Rishabh Das na hauki balising aniga kunhumdoi gi October ki tang 13 da mahaki loinambi amasung machanupi hatkibagi case amada mahakbu chairaka sipi kibani case asigi sakhi sing taraba matung court na October ki 13 da Rishabh Das pu maral leire haina lauthokraba matung Judge Deepak Thakuria ki bench na ngarang miyoi asibu sibagi cherak pikibani panbayai Borpeta Jila Court asi semlaba matung sibagi cherak piba handaki asina ihanan bani All Jiribam Sports Association na sinduna Jiribam Higher Secondary School ki sanabungta pangthokadoriba ahanba NG Rajan Singh Memorial Mini Boys Under 13 Football Tournament lisingani kunmanga gi taru yagadaba affiliated club singi sanaroi singna aroba amadi anisuba medical test ki damak lakliba October ki tang 13 ki ayuki pung 8 taba matamda Jiribam Higher Secondary School ki sanabungta laktuna medical test asida saruk yabinaba association asigi general secretary Ashok Kumar Singh na thadorokpa jerolamada phongdorakli nungairaba pau yoga acupressure amadi physiotherapy gi matingna atomgi khwang naba khud haigatpa yadaba khu tangda naba saru amadi singli naurida nungaitaba paralysis asina chingba akchangi nungaitaba kaya laengana bagitamak ngasimak lengsin biragu senior consultant yoga acupressure and physiotherapy specialist in ortho and neuropain Dr. S. Chandrababu Singha Holistic Therapy Center Nilmohon Complex near Muscle Gym OB Road Fullertol Kasarasam Nomaizing natabada numit kudingi ayuki pung 8 dagi numitangi pung 3 phawba layengjari
Mobile number 8638078821 Hairiba number asida layengba lakpagi mangwainana appointment book tobinaba khanganjari. Admission open. July listing ani kunmanga session gi damakta UGC na recognize tawraba thatharu ki oiba paramedical certificate course kaya gi damak mingchan ba haujare. Dental assistant, ECG assistant, nursing assistant, rural healthcare, multi-purpose health worker, emergency and ambulance attendant, naturopathy and yoga science, phlebotomist amadi X-ray technician gi course tambining basingna July gi tang kunthra gi manungda mingchan biba yaragani. Arts, science natraga commerce 12 pass tawraba singna self employment natraga thabak phangnabagi damak coursing asi UGC na masak khanglaba Lingya Vidyapit University gi makhada hangdoksabani. Silchar Rongpur Part 2 Rongpur Mitei Khun manakta Sri Krasar ga thangnabada leiriba IMPS Open College Energy Healing Center campus asida lengsinbiragu. Akupa marol gi damak mobile number 9395732456 natraga 9706554286 number asida pau phaunabiu. Lakhipur online channel asibu yengbiriba singna pau asibu like amadi share tawbiu amadi hojik phauba channel asibu subscribe tawbidriba singna subscribe tawbiu. Aroibada maroiba pau amukhanna ngasi yangai thagi nini panba ningol chakobagi thoram Manipur amadi mapan Manipur da paksana panthoknare. Jiribam gi lanjena khraba singgi lanthung akpi senbinaba haijarakle. Assam gi CM Dr. Himanta Biswa Sharma numinini gi Barak Tampak ki khongchata hayeng irai numita thunglaragani. Assam University na saknaraba saisakpa Jubin Garpui kai khomnaba oina mahaki mitam khilagani amasung Borpeta gi District and Sessions Court na mi hatpagi case amada miyoi amabu sibagi cherak pikre. Lakhipur online YouTube channel gi pau sandok jaba ngasigi oinadi matang asida loijare.